ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯈ꯭ꯔꯤ ꯂꯥꯏꯔꯦꯟꯕꯤ ꯏꯁꯧ ꯀꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯥꯡ ꯑꯗꯨ ꯇꯔꯦꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯥꯕ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯔꯦꯡ ꯑꯗꯨ ꯄꯥꯏꯕꯤꯔꯛꯂꯒ "ꯏꯄꯤꯛ ꯄꯤꯛꯈꯩ ꯇꯔꯦꯡ ꯊꯥꯡꯉꯤꯅꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯛꯄꯗꯗꯤ ꯆꯦꯡꯒꯨꯝꯕꯨ ꯃꯥꯜꯂꯤꯅꯦ." ꯂꯩꯔꯥꯡ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯛꯂꯒ "ꯗꯥꯈꯥꯕ ꯌꯥꯝ ꯍꯧꯖꯅꯨ, ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯏ ꯀꯥꯅ ꯀꯥꯅ ꯊꯣꯔꯛꯏꯖꯥꯅꯤ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯑꯁꯥꯎꯕꯁꯦ ꯍꯩꯊꯖꯔꯛꯆꯅꯤ." ꯈꯥꯕ ꯅꯣꯛꯂꯒ "ꯅꯪꯅ ꯏ ꯀꯥꯖꯔꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯇꯥꯏꯅꯗꯣꯏꯕ? ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯇꯥꯏꯅꯐꯝꯂꯣ ꯍꯥꯏꯁꯦ? ꯌꯥꯔꯦ ꯆꯠꯂꯣ, ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩꯒꯤ ꯏꯇꯦꯡꯒ ꯑꯝꯇ ꯄꯥꯡꯕꯤꯔꯅꯨ, ꯑꯩꯅꯦ ꯁꯥꯎꯅꯤꯡꯕ ꯍꯦꯟꯖꯤꯜꯂꯛꯇꯧ ꯃꯥꯜꯂꯤ." ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯤꯛꯂꯒ "ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯅꯪꯅ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦꯕ?" ꯂꯩꯔꯥꯡ ꯃꯆꯤꯟꯒꯗꯣ ꯇꯨꯝꯊꯣꯛꯂꯒ ꯌꯥꯝ ꯁꯥꯎꯅꯤꯡꯅ "ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ." ꯀꯩꯗꯧꯔꯕ? "ꯍꯣ, ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯤꯅꯦ ꯁꯅꯥ ꯂꯨꯄꯥ ꯋꯥꯠꯇꯅꯕ ꯂꯩꯕꯤ, ꯑꯗꯨꯒ ꯑꯩꯅꯅꯦ ꯁꯤꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯂꯩꯇꯦ ꯂꯩꯇꯦ ꯁꯤꯅꯕꯨ ꯃꯁꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯣꯟꯅꯤꯡꯉꯛꯑꯕ, ꯄꯥꯈꯨꯟ ꯁꯤꯔꯝꯗꯥꯏꯗꯅ ꯆꯟ ꯑꯗꯨ ꯑꯗꯥꯅ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ, ꯃꯁꯛꯁꯤꯡꯗꯨ ꯎꯕꯗ ꯍꯨ 8ꯃꯨꯛ ꯈꯥꯔꯛꯑꯕ, ꯑꯗꯨꯗꯅꯦ ꯃꯔꯥ ꯂꯩꯖꯗꯕ ꯇꯔꯦꯡꯁꯦ ꯊꯥꯡꯂꯒ ꯊꯕꯛ ꯑꯃꯒꯤꯅꯦ ꯍꯥꯏꯖꯜꯂꯒ ꯊꯣꯔꯛꯏꯅꯤ." ꯈꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ "ꯅꯪꯗꯤ ꯁꯤ ꯄꯨꯔꯒ ꯀꯥꯏ ꯆꯠꯇꯣꯏꯕ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯍꯥꯏꯔꯦ ꯑꯃꯠꯇꯁꯨ ꯇꯤꯟꯅꯗꯦ." "ꯏꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕ ꯇꯤꯟꯅꯗ꯭ꯔꯗꯤ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ? ꯇꯤꯟꯅꯔꯣꯏꯒꯦ ꯌꯥꯎꯅ ꯇꯤꯟꯅꯗ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ, ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯝꯂꯒ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯇꯝꯃꯨꯒꯦ." "ꯀꯅꯥꯗ ꯇꯝꯃꯨꯗꯣꯏꯕ ꯅꯪꯒꯤ?" "ꯍꯣ, ꯃꯥꯂꯪꯕꯗ." "ꯀꯅꯥꯏ ꯃꯥꯂꯪꯕꯅꯣ ꯍꯥꯏꯁꯦ? ꯏꯁꯤꯁ, ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ ꯅꯪꯕꯣ?" ꯂꯩꯔꯥꯡ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯂꯒ "ꯀꯩꯅꯣ, ꯃꯥꯂꯪꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯁꯤꯕꯨ ꯍꯥꯏꯕꯅꯤ." "ꯏꯍꯦ, ꯀꯅꯥꯅ ꯈꯪꯅꯤ, ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯏꯔꯥꯅ ꯈꯜꯂꯨꯔꯦ." "ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣ ꯃꯦꯗꯥ ꯈꯥꯕ? ꯅꯨꯄꯤꯒ ꯐꯥꯎꯕ ꯑꯣꯟꯁꯤꯟꯅꯗ꯭ꯔꯕ ꯑꯩꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯩꯅ ꯀꯣꯏꯗꯣꯏꯁꯦ?" ꯈꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯀꯣꯛ ꯑꯗꯨ ꯈꯤꯇꯪ ꯅꯣꯟꯊꯔꯛꯂꯒ "ꯂꯩꯁꯥꯕꯤꯅꯤꯅ ꯅꯨꯄꯥꯅ ꯍꯥꯟꯅꯒꯗꯤ ꯍꯥꯏꯔꯝꯒꯅꯤꯗ ꯅꯪꯁꯨ." "ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯇꯥꯟꯅꯔꯛꯑꯦ, ꯏꯆꯜ ꯈꯔ ꯀꯧ, ꯏꯕꯦꯝꯃ ꯈꯔ ꯀꯧ, ꯂꯩꯁꯥꯕꯤ ꯈꯔ ꯀꯧ, ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯉꯝꯗꯦ." ꯈꯥꯕ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ "ꯑꯗꯨꯗꯤ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯉꯥꯏꯔꯤꯔꯣ?" ꯂꯩꯔꯥꯡ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯉꯛꯅ ꯈꯥꯕꯗ ꯌꯦꯡꯂꯛꯂꯒ "ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ?" "ꯀꯩꯁꯨ ꯅꯠꯇꯦꯗ." ꯂꯩꯔꯥꯡ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯥꯡꯀꯠꯂꯒ "ꯅꯃꯥꯏ ꯀꯥꯏꯅꯤꯀꯣ, ꯀꯅꯥꯝꯇ ꯀꯣꯏꯕꯤꯗꯕꯗꯨꯗ ꯁꯤꯠꯂꯔꯣꯏꯅ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯑꯗꯨꯏꯗꯤ ꯅꯪ ꯑꯔꯤꯕꯤ ꯈꯨꯃꯨꯊꯣꯛꯄꯤ ꯃꯤꯡꯊꯣꯜ ꯐꯥꯎꯕꯗꯤ ꯐꯪꯉꯔꯣꯏꯗꯅ." "ꯗꯥꯈꯥꯕ, ꯉꯁꯤ ꯅꯪ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯃꯥꯏꯗꯨꯗ ꯑꯩꯅ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ." ꯈꯥꯕ ꯊꯧꯁꯥꯗꯅ ꯃꯃꯥꯏ ꯅꯥꯝꯃ ꯑꯗꯨ ꯊꯥꯡꯖꯤꯜꯂꯒ "ꯅꯪꯅꯕꯨ ꯈꯨꯄꯥꯛꯅ ꯊꯥꯕꯤꯔꯗꯤ ꯑꯩꯗꯤ ꯊꯋꯥꯏ ꯇꯥꯅ ꯌꯥꯖꯒꯦ, ꯆꯩꯅꯥ ꯈꯪꯖꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯂꯩꯁꯥꯕꯤꯒꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯈꯨꯄꯥꯛ ꯃꯅꯝꯗ ꯉꯥꯎꯖꯕꯤ ꯑꯣꯏꯖꯒꯦ ꯀꯩꯅꯣ." ꯂꯩꯔꯥꯡ ꯏ ꯀꯥꯅ ꯃꯈꯣꯡꯒꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯥꯡꯂꯒ "ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ." "ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒ ꯅꯨꯄꯥꯅꯒ ꯂꯛꯅꯔꯛꯄꯁꯦ ꯃꯤ ꯈ꯭ꯋꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯌꯥꯝ ꯍꯔꯥꯎꯅꯩ ꯍꯥꯏ. ꯑꯗꯣ ꯅꯪꯗꯤ ꯁꯧ ꯁꯧ ꯂꯥꯎꯏ, ꯑꯗꯨꯅꯗꯤ ꯏꯕꯦꯝꯃ ꯁꯤꯠꯂꯣꯏꯀꯣ. ꯈꯔ ꯏꯪ ꯇꯞꯄ ꯇꯝꯃꯨ. ꯅꯁꯛꯇꯨꯒ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯍꯥꯏꯖꯔꯤꯕ." ꯂꯩꯔꯥꯡ ꯇꯔꯦꯡ ꯑꯗꯨ ꯅꯝꯗꯅ ꯃꯨꯜꯂꯒ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ "ꯂꯩꯍꯧꯔꯣ ꯅꯪ, ꯅꯨꯄꯤ ꯆꯣꯞꯄ ꯅꯪ." ꯈꯥꯕꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯟꯅꯔꯛꯂꯒ "ꯍꯩꯃꯥ, ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ." "ꯉꯥꯏꯈꯣꯅꯦꯍꯦ, ꯑꯁꯦꯡꯕꯒꯤꯒ ꯁꯥꯎꯈ꯭ꯔꯦꯅꯦ." "ꯇꯥꯟꯅꯔꯛꯀꯅꯨꯀꯣ, ꯂꯩꯍꯧꯔꯣ, ꯅꯁꯛꯇꯨ ꯎꯔꯒ ꯑꯩ ꯏꯁꯧ ꯌꯥꯝ ꯂꯥꯡꯅꯤꯡꯉꯤ." "ꯐꯔꯦ ꯐꯔꯦ, ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯑꯃꯨꯛ ꯂꯛꯅꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ." "ꯁꯛꯇꯥꯊꯤ, ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯂꯛꯇ ꯂꯛꯅꯔꯛꯎ, ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠꯈꯤꯔꯝꯃꯤ꯫ ꯈꯥꯕ lukham ꯑꯗꯨ ꯅꯥꯜꯂꯒ "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯁꯥꯎꯒꯟꯈ꯭ꯔꯄꯣꯠꯅꯤ." ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯈꯥꯕꯗꯨ ꯏꯟꯁꯥꯡ ꯍꯥꯞꯄ ꯈꯧꯖꯥꯎ ꯑꯃ ꯄꯨꯔꯒ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯌꯨꯝꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯪꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯉꯛꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯁꯥꯕꯤꯇ꯭ꯔꯤꯗꯨ ꯃꯄꯥꯕꯨꯡ ꯆꯥꯎꯕꯣꯟꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯈꯥꯕꯗꯨ ꯂꯦꯞꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯣꯟꯅ ꯁꯧꯔꯥꯡꯅꯅ "ꯅꯆꯥꯁꯤ ꯌꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ
ꯀꯔꯤꯒꯤ ꯑꯩꯅ ꯌꯣꯛꯂꯒꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯗ꯭ꯔꯦ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯁꯦꯜ ꯅꯤꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ꯭ꯔꯥꯕ? ꯂꯥꯏꯔꯕꯤ, ꯃꯊꯣꯡ ꯆꯥꯗꯕꯤ, ꯐꯤꯖꯦꯠ ꯂꯩꯇꯦꯡꯕ ꯍꯩꯇꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯏꯀꯥꯏꯖꯩ ꯅꯪ ꯈꯪꯉꯕ? ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯅꯪ ꯑꯩ ꯈꯥꯏꯅꯔꯒ ꯂꯩꯕ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯤ ꯂꯦꯞꯇꯦꯕ꯫ ꯁꯥꯕꯤꯇ꯭ꯔꯤ ꯅꯨꯡꯉꯥꯏꯇꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯆꯥ ꯑꯁꯤꯕꯨ ꯑꯩ ꯈꯛꯀꯤꯔꯣ? ꯅꯍꯥꯛꯀꯤꯗꯤ ꯅꯠꯇꯕ꯭ꯔꯥ? ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩꯅ ꯅꯣꯡꯃꯇ ꯀꯔꯤ ꯍꯥꯏ? ꯅꯪꯅ ꯅꯔꯥꯜ ꯂꯩꯕꯒꯤ, ꯑꯩꯅ ꯅꯔꯥꯜ ꯑꯗꯨꯒꯤ ꯆꯩꯅꯥ ꯐꯪꯕꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯄꯥꯝ ꯑꯁꯤꯗ ꯑꯅꯪꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯕꯒꯤ ꯅꯐꯝꯗ ꯅꯆꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯇꯉꯥꯏꯐꯗꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯌꯥꯝꯅ ꯅꯣꯟꯖꯕ, ꯀꯔꯤꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯩꯕꯨꯗꯤ ꯈꯨꯅꯨꯡ ꯆꯨꯕꯤꯅꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯝꯕꯤꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯑꯃꯇ ꯑꯣꯏꯅꯅꯕ ꯁꯦꯝꯕꯗꯤ ꯅꯪꯁꯨ ꯌꯥꯏꯗꯅ꯫ ꯆꯥꯎꯕꯣꯟ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯍꯣꯏꯅꯦ ꯁꯦꯝꯂꯒꯦꯅꯦ, ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯒꯦ ꯍꯥꯏꯕꯗꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯌꯥꯈꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕ ꯑꯁꯤ ꯐꯥꯎꯕꯗ ꯁꯦꯝꯕ ꯉꯝꯖꯕꯅꯤꯅꯦ ꯍꯥ? ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯔ ꯐꯥꯎꯅꯦ꯫ ꯏꯆꯥꯗꯣ ꯁꯦꯝꯃꯣ ꯍꯥꯏꯔꯒꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯦꯝꯕ ꯉꯝꯂꯣꯏ꯫ ꯊꯥꯛꯄꯅ ꯑꯩꯅ ꯊꯥꯛꯂꯒ ꯃꯄꯥꯟꯅ ꯅꯪꯅ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯁꯥꯕꯤꯇ꯭ꯔꯤ ꯅꯨꯡꯉꯥꯏꯇꯅ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛ ꯑꯗꯨ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯂꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯃꯆꯥꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯂꯣꯏ, ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯈꯟꯖꯩ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯞꯅ ꯊꯝꯕꯗꯤ ꯑꯃꯨꯛꯁꯨ ꯄꯥꯝꯗꯦ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯤꯅꯒ ꯎꯈ꯭ꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯈꯔꯗꯪꯒ ꯂꯩꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏꯖꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯕ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯃꯤꯅꯪꯁꯤ ꯈꯛꯇꯗꯤ ꯄꯣꯛꯄꯤꯌꯨꯕ, ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯍꯟꯕꯤꯒꯅꯨ꯫ ꯍꯟꯗꯛ ꯅꯤꯔꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯖꯔꯔꯣꯏ꯫ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯉꯥꯡꯗꯕ ꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯈꯥꯕꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯣꯟ ꯐꯤꯗꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯕ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯉꯛꯆꯥꯅꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯕꯤꯇ꯭ꯔꯤꯗ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯂꯒ, ꯃꯍꯥꯛꯁꯤ ꯁꯥꯕꯤꯇ꯭ꯔꯤ ꯃꯥꯅꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯆꯥꯎꯕꯣꯟ ꯍꯔꯥꯎꯅ ꯈꯥꯕꯔꯣꯝꯗ ꯌꯦꯡꯂꯛꯂꯒ, ꯃꯍꯥꯛꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯥꯕ? ꯅꯪꯅꯗꯤ ꯈꯪꯂꯝꯂꯔꯣꯏ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯑꯣꯜꯂꯕꯅꯤ꯫ ꯆꯥꯎꯕꯣꯟ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯈꯥꯕꯅ ꯈꯥꯝꯂꯒ ꯅꯤꯡꯉꯝꯗꯅ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯄꯪꯕꯤ ꯏꯃꯥ ꯑꯁꯦ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯍꯟꯗꯨꯅ ꯊꯝꯒꯦ ꯈꯜꯂꯤꯕꯅꯣ? ꯆꯥꯎꯕꯣꯟꯅ, ꯈꯥꯕ ꯀꯧꯔꯛꯀꯅꯨ, ꯅꯆꯤꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗꯨ, ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯤꯟ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯤꯡ ꯀꯧꯕꯒꯤ ꯍꯛ ꯑꯩꯅ ꯅꯐꯝꯗ ꯄꯤꯗꯦ꯫ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯟꯕ, ꯄꯥꯝꯃꯤꯉꯩ ꯂꯨꯅ ꯇꯧꯕ, ꯄꯥꯝꯗ꯭ꯔꯕ ꯃꯇꯝꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯍꯨꯟꯗꯣꯛꯂꯝꯕ, ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯒꯅꯨ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯀꯌꯥꯝ ꯅꯤꯗꯨꯅ ꯅꯪꯅ ꯑꯗꯨꯛ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯅꯣ? ꯆꯥꯎꯕꯣꯟ ꯅꯨꯡꯉꯥꯏꯇꯅ, ꯈꯥꯕ꯫ ꯆꯥꯎꯕꯣꯟꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯈꯥꯕꯅ ꯊꯠꯂꯒ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯏꯆꯥꯅ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗ ꯆꯥꯛ ꯆꯔꯥ 2 ꯆꯥꯕ ꯐꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯅꯣꯡꯃꯗ ꯂꯥꯛꯂꯒ ꯑꯋꯥꯠꯄ ꯌꯦꯡꯁꯤꯜꯂꯕ꯭ꯔꯣ? ꯅꯨꯄꯤ ꯅꯍꯥꯒ ꯌꯨ ꯈꯔ ꯉꯥꯎꯃꯤꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯂꯩꯊꯣꯛꯂꯨꯔꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯌꯥꯝꯗ꯭ꯔꯕꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯏꯄꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ꯫ ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ, ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ, ꯅꯠꯇ꯭ꯔꯥ? ꯈꯥꯕ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ, ꯃꯗꯨ ꯂꯥꯟꯒꯅꯤ꯫ ꯑꯩꯅ ꯅꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯥ ꯃꯁꯥꯅ ꯃꯄꯥꯝꯗ ꯍꯟꯖꯈꯤꯕꯅꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯆꯠꯇꯨꯅ ꯌꯨꯝꯗ ꯂꯥꯛꯅꯕ ꯍꯥꯏꯖꯔꯨꯏ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯈꯤꯗꯕ ꯑꯗꯨꯅ ꯂꯥꯛꯈꯤꯗꯕꯅꯤ, ꯂꯩꯍꯧꯈꯤꯕꯅꯤ꯫ ꯑꯩ ꯅꯃꯥ ꯅꯆꯥꯕꯨꯗꯤ ꯅꯨꯡꯁꯤ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯁ꯭ꯋꯥꯏꯗ ꯃꯤꯅꯨꯡꯁꯤꯒꯤ ꯇꯥꯇꯣ ꯇꯧꯔꯛꯂꯒꯅꯨ꯫ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯈꯣꯏꯗꯥꯔꯤ? ꯅꯨꯡꯁꯤꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥ ꯅꯠꯇꯕ꯭ꯔꯥ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯣꯏ? ꯅꯔꯝ ꯆꯠꯅꯗꯤ ꯑꯣꯛꯇ꯭ꯔꯒ
Imada tainabagi matik nate. Mafam ase thadoktuna yam thuna chakhur chalo. Nangi ngawpham chapham mafam ase nate. Nangi na kondi oktaba singi leifamdani. Wada tabada Sabitri changsilaklaga khabagi mamaida khupakna thajali. Karino? Nangna adumna haiba haunabro? Kari wangang sangangno? Pharabasu phatrabasu mag ase nangbu hek pokjaba nangi na pane thakha khangdaba tawgano. Khaba mamaidu pairaga pira thangna Sabitri da pendana mikup khara munna yenglamlaga mafam adudagi thokirami. Sabitri so khamba ngamhauda pendana lehawi. Khupakna tharuba makhut adu pap chelaboi khaladuna mapi irik amasu chentharaklami. Somdana khaba ningamdana mapi adu taithokna makhongna thangba maikai aduda puduna lai. Umang amaki manungda asum changsilakpana thabalgi mangal khara phangliba mafam aduda git phamtharaga nupa manda dauna hik chinglaga kaptuna leikri. Asumna leiringaida khanghaudana khonjel ama taraklami adubu khaba haifetamak wauri sari yenglamlaga usinnadana mamayadu nonthaduna pendana kaplaga leikri. Khabana leiriba mafam aduga hek mayoknana pukri ama leiriba adudagi masak matau phajabi nupi ama iruplambadagi phawgalaklaga ngakna kaptuna leiriba khaba rumda yenglaklaga karino ne mana ahingsida tawrisina asi haiduna pukri adudagi kakhalaklaga khabagi manak nakna changsilaklaga makok aduda tapna tharaklaga karigi kaplibano sakhenba khaba mamaidu nongkhalaklaga nupi aduda yengna kapli maram leidana kaplini nupi duna nokmi tawraga aya masaka su yam phajaraga kapini ne yam thajadi nupa yam mande ko yare nakoi lesabi singsu chopa henmankri mina kaplinge asida nungaina kapa phangal iningtamna kapjagi matang asida ngawbirano nupi duna nokfet tawraga nupi mayamnaga koitan tanabro haise aidi ai khaktara haina khaluri hoi ai nangonda yetlaroi naningtamna kapjaro ado mafamse lai phataba yamna thokpani aduna ai sangbigeba khabasu hoi haibagum mangakada nomlaga makhatana thokliba thodoksinga adu ningsinglaga angang macha amagumna hik chingduna kapjarami nupi adusu thawai tanaga lamlanba mahakpu khadanga metlaga yengliponi khaba asum kaplambadagi nupi aduda yengthoraklaga peri tawduna ayam pendi haisini kaiginoba nangna pendrisi khangde ai pendri nupi do nokfe tawraga nate nangbu nupi ga kainara abra natraga nangna pamjaba nupi ga nushi haibada yaraktrabraba nangna thamoi ga chakhaiba makhai kaplisi khaba kapadu toklaga saurangnana hera aduga di amta nate da nupi gi wadi nate koi gi dangami logi dangami ada aina koiningji haidana wathi tawraga leibai wani adudi kaigino haibadana aidi ngasi kakta thengnabani nangi wari su khangde khaba waduda amu mamana mabu kubakna tharakpa adu ningsinglaga peri tawraga khangde ngasi sai pukningsu yamna nungsi kapsu yamna kapningi nupi aduna khabagi makok aduda nanbiraga adudi kapthoklaga phabra yengo khaba masai makai kaisu khalamdabani mana thawai nungaitana kaplaga lakpana makhongna puba maikaida asum lakhibani adubu mahak hojiktada wakhal tarakpagum akoibaduda koilai leiduna yenglakpada urai thabal mahaki mangalda tarang luzariba laijagumna leiriba pukri phajaraba pomsatnaraba leikhal leichusuna hauriba asang amana thallaba mafamadu ubadada khangle achamba mafamdi natre haiba aduga henna amo masa pumba thak nikiba asina magi manakta khanghaudana lakhiba maga ngasaidagi wari sanariba nupi asi kanano haiduna khalakpa mikupta mahak makhong adu nitpa haurakle haibaga tawbaga nupi aduna mabu kaurai kaidawre tumi leiradi khonjel adu tabada amuka hena kirakladuna kina mamai adu leithoraklaga nangana nupi aduna nokmi wa he khumge tawbaga khanghaudana akoiba aduda akanba nungsikki matawgum kana silaklami aduga akiba khonjel kaya amasu taraklami khaba ngakchanana akoibaduda leiduna yenglubani adubu hek ubada kigadaba miyoi mitau chadaba hingchayai tamba kaya ama makhoi tamna changsilaklibadu ubada khudak aduda nupa mandaba makhai
ꯑꯀꯤ ꯑꯈꯪ ꯑꯣꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯍꯨꯝ ꯅꯥꯏꯅ ꯌꯦꯡꯂꯝꯂꯒ ꯋꯥꯈꯜ ꯃꯥꯡꯂꯒ ꯑꯗꯨꯝꯅ ꯂꯩꯔꯤꯕ ꯈꯥꯕꯕꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ꯫ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯈꯔꯁꯨ ꯁꯣꯜꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯀꯥꯞꯊꯣꯛꯍꯜꯂꯝꯂꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯂꯥꯟꯗꯅ ꯂꯥꯛꯂꯤꯕ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯈꯨꯠ ꯈꯨꯗꯨꯝ ꯑꯗꯨ ꯆꯦꯠꯅ ꯇꯥꯔꯒ꯫ ꯂꯥꯛꯆꯩꯗ ꯐꯤꯗꯣꯜ ꯐꯥꯎꯕ ꯍꯦꯛ ꯊꯦꯡꯕ ꯉꯝꯗꯅ ꯆꯦꯟꯈꯤꯗ꯫ ꯑꯗꯨꯕꯨ ꯃꯇꯝ ꯂꯩ, ꯃꯊꯪ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯗꯤ ꯅꯍꯥꯛ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯥꯕꯗꯨ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯏ꯫ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯌꯦꯡꯂꯛꯄꯗ ꯑꯀꯣꯏꯕꯗꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯅꯥꯜꯂꯤꯕ ꯀꯥ ꯑꯃꯗꯤ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯏꯄꯥ ꯄꯥꯈꯠꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯀꯦ ꯍꯣꯠꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕ ꯑꯗꯨꯗ ꯈꯥꯕ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯀꯥꯈꯠꯂꯒ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯌꯥꯝꯅ ネꯝꯕ ꯑꯄꯤꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇꯁꯨ ꯆꯥꯅ ꯊꯛꯅꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯃꯗꯨ ꯃꯣꯔꯥ ꯑꯗꯨꯗ ꯊꯝꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯥꯝꯅ ꯁꯦꯡ ꯁꯦꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ "ꯆꯨꯝꯕꯖꯥꯠꯅꯤꯀꯣ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯊꯤꯕꯣꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯇꯨꯝꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ ꯄꯨꯡ ꯑꯃ ꯐꯥꯎꯕ ꯐꯥꯅ ꯇꯨꯝꯕ ꯐꯪꯖꯄꯣꯠꯇꯦ꯫ ꯏꯁꯤꯁ, ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯈꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯅ ꯇꯨꯝꯃꯒ ꯂꯩꯅꯦ꯫ ꯁꯤꯕꯨ ꯁꯣꯔꯒ ꯍꯣꯜꯂꯤꯖꯥꯠꯂꯣ? ꯍꯤꯡꯉꯤꯖꯥꯠꯂꯅꯤ ꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯇꯟꯗꯕꯒꯤ ꯆꯥꯡꯗ ꯈꯥꯕꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯃꯅꯥꯇꯣꯟ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯖꯤꯜꯂꯒ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯈꯥꯕꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯒ ꯃꯤꯆꯥꯟꯅꯗꯨꯅ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯅꯩ꯫ ꯈꯥꯕꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯥꯡꯈ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯔꯥꯡ ꯊꯦꯡꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯩꯗꯧꯅꯔꯦ?" ꯈꯥꯕꯅ "ꯅꯪ ꯉꯔꯥꯡ ꯊꯦꯡꯅꯕꯤ ꯚꯨꯠꯂ ꯂꯥꯏꯔ ꯈꯪꯗꯕꯤꯗꯨ ꯅꯠꯇ꯭ꯔꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯡꯈ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯊꯣꯔꯛꯂꯒ "ꯀꯔꯤ? ꯚꯨꯠꯂ ꯂꯥꯏꯔ ꯀꯥꯏꯅ ꯅꯆꯤꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯁꯥꯏꯖꯤꯟꯁꯤꯗ ꯌꯥꯜꯂꯨ ꯍꯥꯏꯕ꯭ꯔꯣ?" ꯈꯥꯕꯅ "ꯀꯩ ꯅꯨꯄꯤꯅꯣ ꯑꯁꯤꯕꯣ? ꯄꯤꯛꯅ ꯃꯔꯣꯜ ꯑꯃ ꯄꯤꯛꯂꯤꯕ, ꯎꯆꯤ ꯃꯣꯔꯣꯛ ꯍꯦꯛ ꯃꯥꯟꯈꯩ, ꯈꯣꯟꯖꯦꯜꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ, ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ?" ꯑꯄꯤꯛꯄ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯇꯧꯔꯒ "ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅꯗꯤ ꯍꯥꯏꯇꯥꯝꯅꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯀꯟꯕꯤꯕꯒꯤ ꯁꯛꯍꯦꯟꯕꯤꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯁꯤꯁ ꯀꯩꯁꯨꯝ ꯑꯃ ꯂꯩꯇꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯚꯨꯠꯂ ꯂꯥꯏꯔꯒ ꯀꯥꯏꯗꯅ ꯉꯝꯃꯤꯗꯀꯣ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯉꯝꯕꯁꯦ." ꯈꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯉꯔꯥꯡ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯈꯥꯖꯤꯡ, ꯅꯪ ꯊꯣꯛꯈ꯭ꯔꯣꯆꯣ, ꯂꯤꯂꯤꯗꯣ ꯀꯞꯄꯝꯃꯅꯤ." ꯈꯥꯖꯤꯡ ꯃꯃꯤꯠꯀꯥꯗꯨ ꯐꯩꯅ ꯈꯥꯕꯗ ꯌꯦꯡꯂꯛꯂꯒ "ꯑꯣꯏ ꯇꯨꯝꯕ ꯆꯣꯠꯄ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯁꯛꯍꯦꯟꯕꯤꯁꯤꯗ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥꯍꯩ ꯅꯪ ꯍꯦꯛ ꯍꯥꯏꯔꯝꯃꯨ꯫ ꯅꯀꯣꯛꯇꯣ ꯀꯥꯈꯠꯂꯒ ꯅꯌꯨꯝ ꯌꯧꯅꯕ ꯀꯥꯎꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯉꯔꯥꯡꯗꯒꯤ ꯅꯪꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯕꯅꯤ꯫ ꯅꯔꯝ ꯆꯠꯇꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯅꯦ ꯏꯈꯨꯠꯁꯤꯅ ꯃꯦꯠꯂꯕ ꯐꯥꯎꯕ ꯄꯦꯜꯂꯣꯏꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯃꯈꯨꯠꯀꯥꯗꯨ ꯊꯝꯂꯒ ꯀꯟꯊꯤ ꯊꯣꯛꯂꯤꯄꯣꯠꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯅꯝꯗꯅ ꯏꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯈꯖꯤꯛꯇꯪ ꯉꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯍꯜꯂꯛꯂꯒ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ." "ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯑꯩꯅ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕ? ꯑꯗꯒꯤ ꯉꯔꯥꯡ ꯎꯈ꯭ꯔꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ?" ꯈꯥꯕꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩꯁꯦ ꯄꯨꯈ꯭ꯔꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯤꯡꯅ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯍꯥꯏꯅ ꯀꯧꯏ꯫ ꯃꯐꯝꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯅꯠꯇꯦ, ꯂꯥꯏꯔꯩꯄꯥꯛꯇꯅꯤ." ꯂꯥꯏꯔꯩꯄꯥꯛꯇꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯈꯥꯕ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯃꯃꯤꯠ ꯃꯅꯥ ꯎꯪꯈꯠꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ "ꯍꯥ? ꯀꯔꯤ? ꯂꯥꯏꯔꯩꯄꯥꯛꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯤꯔꯕꯣ? ꯑꯩ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯩꯗꯣꯛꯅꯔꯕꯕ?" "ꯑꯝꯇ ꯇꯞꯊꯈꯣ, ꯅꯪ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯩ ꯋꯥꯔꯤꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯒꯦ, ꯐꯖꯅ ꯂꯤꯈꯤꯒꯦ, ꯐꯖꯅ ꯇꯥꯈꯣ꯫ ꯅꯪ ꯀꯩꯁꯨ ꯁꯤꯗꯤꯌꯦ,
ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯑꯦ ꯍꯥꯏꯔꯒ ꯅꯪ ꯀꯃꯥꯏ ꯁꯤꯗꯣꯏꯅꯣ? ꯈꯥꯕ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯑꯍꯨꯝꯂꯛ ꯍꯣꯟꯊꯔꯒ ꯍꯣꯏ ꯑꯗꯨꯗꯤ ꯋꯥꯔꯤꯗ ꯂꯤꯔꯛꯑꯣ ꯀꯃꯥꯏ ꯇꯧꯕꯅꯣ? ꯑꯩꯁꯦ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ ꯁꯨꯝ ꯋꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯀꯣꯏꯕ ꯆꯠꯊꯣꯔꯛꯄ꯫ ꯑꯩ ꯏꯁꯥꯅꯁꯨꯅꯦ ꯀꯣꯏꯕ ꯂꯥꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ꯫ ꯑꯗꯨꯗ ꯃꯤꯔꯝꯂꯦꯟꯗ ꯍꯦꯛ ꯆꯠꯂꯒ ꯃꯐꯝꯗꯨꯒꯤ ꯑꯆꯤꯛꯄ ꯐꯖꯕꯁꯤꯡ ꯑꯗꯨ ꯌꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯆꯠꯄꯒꯤ ꯂꯝꯕꯦꯜꯅ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯈ꯭ꯔꯤꯅ ꯑꯣꯏꯖꯕꯅꯤ꯫ ꯑꯗ ꯑꯩꯅ ꯍꯦꯛ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯒ ꯀꯣꯏ ꯂꯥꯡꯉꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯤꯇ꯭ꯔꯪ ꯍꯨꯔꯥꯟꯅꯕ ꯀꯟꯅ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯅꯪ ꯀꯞꯄ ꯊꯦꯝꯂꯤꯉꯩꯗ ꯏꯁꯥ ꯆꯦꯛꯁꯤꯟꯕ ꯈꯔ ꯋꯥꯠꯈꯤꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯩꯐꯝ ꯈꯪꯈꯤꯗꯨꯅ ꯏꯅꯥꯛꯇ ꯌꯧꯔꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯅꯪꯕꯨꯁꯨ ꯏꯁꯥꯕꯨꯁꯨ ꯀꯟꯖꯕ ꯉꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯑꯣ ꯍꯤꯡꯆꯥꯕꯤꯗ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯅꯦ ꯁꯛꯁꯤꯡꯗꯣ ꯏꯊꯤꯒ ꯊꯤꯔꯗꯅ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯅꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯗ꯭ꯔꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯒꯗ꯭ꯔꯣ? ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯏꯁꯨ ꯃꯈꯣꯏꯁꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯅꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯐꯅ ꯍꯩꯗꯨꯅꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯧꯕ ꯈꯛ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯃꯗꯨ ꯈꯛꯇꯅꯤ꯫ ꯈꯥꯕ ꯃꯉꯛꯀꯥꯁꯨ ꯅꯣꯝꯂꯒ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯕꯒꯤ ꯃꯑꯣꯡꯗ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ ꯌꯥꯏ꯫ ꯑꯗꯣ ꯑꯩ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯈꯥꯕꯗ ꯌꯦꯡꯂꯛꯂꯒ ꯃꯗꯨꯃꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯈꯥꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯨꯡꯈ꯭ꯔꯕꯗꯤ ꯃꯤꯔꯝꯂꯦꯟꯗ ꯍꯟꯕ ꯌꯥꯗꯦ ꯆꯪꯍꯟꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ? ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯤꯗ ꯀꯃꯥꯏ ꯂꯩꯗꯣꯏꯕ? ꯑꯩꯗꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯈꯠꯂꯛꯂꯦ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯥꯎꯔꯥꯡꯅꯅ ꯈꯣꯟꯖꯦꯜ ꯍꯧꯅ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯥꯕ ꯑꯗꯨ ꯀꯞꯄ ꯂꯦꯞꯂꯒ ꯏꯁ ꯀꯩꯅꯣꯍꯦ ꯅꯁꯛ ꯈꯨꯐꯖꯗꯨꯒ ꯅꯈꯣꯟꯗꯨꯒ ꯈꯪꯉꯤꯍꯦ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯊꯥ ꯑꯅꯤꯃꯨꯛꯇꯅꯤ꯫ ꯑꯩꯅ ꯃꯤꯔꯝꯂꯦꯟꯗ ꯊꯨꯡꯂꯨꯒꯗꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕꯤ ꯑꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯊꯨꯡꯕ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯥꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯅ ꯊꯥ ꯑꯅꯤꯗꯨꯃꯗꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯊꯕꯛꯀ ꯀꯩꯁꯨ ꯁꯨꯍꯜꯂꯣꯏ꯫ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯇꯨꯝꯅ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯂꯩ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯈꯥꯕ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁ ꯅꯪꯕꯨ ꯂꯧꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏ꯫ ꯑꯁ ꯑꯩꯗꯨꯝ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯁꯤꯔ ꯀꯩꯅꯣ? ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯇꯧꯔꯛꯄ ꯐꯤꯕꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯀꯛꯁꯤ ꯍꯠꯂꯒ ꯅꯪ ꯂꯣꯏꯁꯤꯜꯂꯨꯍꯦ ꯌꯥꯔꯦ꯫ ꯍꯧꯒꯠꯂꯕꯅꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯁꯦ ꯆꯥꯊꯣꯛꯑꯣ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯉꯥꯎꯕ꯫ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯁꯣꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯧ ꯁꯧ ꯇꯧꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯍꯟꯕ ꯖꯥꯠ ꯅꯠꯇꯦ ꯍꯦꯛꯇ ꯃꯥꯟꯅꯗꯨꯅ ꯈꯠꯅꯅꯤꯡꯉꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯨ ꯏꯁꯧ ꯀꯟꯕ ꯂꯩ ꯃꯥꯜꯂꯤ ꯊꯧꯕꯨꯗꯤ ꯅꯨꯄꯤꯅꯤꯗꯅ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯈꯥꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯒꯝꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯕꯁꯨ ꯉꯛꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯤꯕ ꯆꯥꯅꯅꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯑꯃꯇꯥꯞ ꯂꯧꯈꯠꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯃꯣꯏꯁꯨ ꯆꯥꯛ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯍꯩꯒ ꯇꯝꯖꯥꯠꯂꯣ? ꯁꯦꯝ ꯁꯥꯕꯁꯤ ꯃꯑꯣꯡ ꯃꯑꯣꯡꯅꯤꯅꯦ꯫ ꯏꯁ ꯍꯨꯒꯗꯤ ꯍꯥꯞꯇꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅꯕ ꯍꯤꯗꯥꯛꯀ ꯍꯥꯞꯆꯥꯠꯂꯥ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯑꯁꯨꯛ ꯐꯖꯔꯁꯤꯗꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯣꯏꯅ ꯊꯃꯣꯏ ꯍꯨꯔꯥꯟꯕꯒꯤ ꯁꯔꯪꯗꯒ ꯂꯩꯒꯗꯕ ꯃꯥꯜꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠꯇꯨꯗ ꯃꯆꯤꯟ ꯑꯗꯨꯅ ꯐꯨ ꯐꯨ ꯀꯥꯝꯂꯒ ꯃꯌꯥꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯨꯝ ꯆꯥꯔꯒ ꯑꯣꯏꯅꯝꯕ ꯍꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯨꯈꯝꯗꯨꯃ ꯄꯥꯏꯈꯠꯂꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯣꯟꯅ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤꯕ ꯈꯖꯤꯡ ꯑꯗꯨ ꯃꯆꯤꯟꯒꯗꯨ ꯐꯩꯔꯞ ꯆꯤꯡꯈꯠꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯁꯤꯗꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯊꯤꯕꯣꯡꯖꯥꯎ ꯍꯥꯏꯗꯅ ꯀꯅꯥ ꯂꯥꯛꯑꯒ ꯍꯥꯏꯗꯣꯏꯅꯣꯕ? ꯌꯦꯡꯉꯨꯅꯦ ꯀꯔꯤ ꯆꯥꯛꯆꯥ ꯍꯤꯗꯥꯛꯅꯣ ꯑꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯆꯣꯞꯄꯦ ꯋꯥꯅꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯈꯖꯤꯡꯒꯤ ꯃꯅꯥꯗꯨ ꯆꯤꯡꯂꯒ ꯑꯩꯅ ꯑꯗꯨꯝꯅ ꯂꯣꯏꯅ ꯌꯦꯡꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯑꯌꯥ ꯑꯩ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕ ꯁꯒꯦꯟꯕꯤ ꯊꯥꯗꯣꯛꯑꯣꯕꯁꯤ ꯅꯥꯁꯤ ꯅꯪꯅ ꯆꯤꯡꯃꯟꯗꯅ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯐꯤꯗꯥ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯊꯔꯒ ꯈꯖꯤꯡꯕꯨ ꯐꯝꯍꯜꯂꯒ
ꯑꯗꯨꯗꯤꯅꯦ ꯂꯝ ꯍꯦꯟꯗꯅ ꯃꯐꯝꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩ ꯐꯅ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯌꯨꯝꯗ ꯂꯥꯛꯄ ꯑతిꯊꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯒꯗꯕꯅꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯌꯥꯔꯣꯏꯀꯣ ꯈꯖꯤꯡ ꯃꯈꯨꯠꯀꯗꯣ ꯃꯊꯕꯥꯛ ꯑꯗꯨꯗ ꯂꯣꯟꯁꯤꯟꯅꯔꯒ ꯌꯥꯝꯅ ꯇꯟꯅ ꯍꯣꯏ ꯈꯠꯅꯔꯔꯣꯏ ꯑꯗꯣ ꯃꯥꯅ ꯎꯁꯤꯠꯇꯕ ꯍꯦꯜꯂꯛꯂꯕꯗꯤ ꯑꯩ ꯆꯤꯟ ꯈꯨꯝꯗꯕ ꯈꯛ ꯉꯝꯂꯣꯏꯀꯣ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯃꯆꯤꯟ ꯑꯗꯨꯅ ꯐꯨ ꯐꯨ ꯀꯥꯝꯗꯨꯅ ꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯁ ꯈꯖꯤꯡ ꯉꯁꯤꯗꯤ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯈꯖꯤꯡ ꯁꯧꯔꯥꯡꯅꯅ ꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯍꯥꯏꯕꯅꯤ ꯎꯒ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯆꯥꯏꯅꯒꯗꯕꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯪꯒꯨꯔ ꯃꯍꯤꯗꯨ ꯈꯔ ꯍꯩꯗꯨꯅ ꯊꯛꯄ ꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯁꯨ ꯊꯣꯔꯛꯂꯝꯃꯤ ꯈꯖꯤꯡꯅ ꯊꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯅꯣꯏꯁꯦ ꯏꯒꯁꯨ ꯊꯛꯄ꯭ꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯈꯖꯤꯡꯗꯨ ꯈꯪꯍꯥ ꯍꯥꯔꯗꯨꯅ ꯂꯣꯛ ꯈꯪꯈꯨ ꯈꯨꯔꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯃꯅꯒꯜ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯒ ꯑꯍꯝ ꯈꯔ ꯐꯔꯕ꯭ꯔꯣ ꯅꯪꯕꯣ ꯈꯖꯤꯡ ꯃꯈꯅꯥꯎ ꯑꯗꯨ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯒ ꯁꯥꯎꯅ ꯈꯥꯕꯗ ꯌꯦꯡꯂꯛꯂꯒ ꯀꯩꯅꯣ ꯁꯣꯅꯨ ꯆꯨꯕꯥ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯎꯃꯪꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯃꯤ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯃꯐꯝ ꯑꯁꯦ ꯂꯩꯔꯩꯕꯥꯛꯅꯤ ꯏ ꯊꯛꯏꯔꯥ ꯀꯥꯏꯅ ꯂꯥꯏ ꯃꯆꯥꯁꯤꯡꯅ ꯊꯥꯈ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯛꯁꯤꯗꯅꯦ ꯃꯤꯇ꯭ꯔꯪ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯒ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯉꯅꯤ ꯃꯁꯦ ꯑꯪꯒꯨꯔ ꯃꯍꯤꯅꯤꯅꯦ ꯈꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯧ ꯁꯥꯗꯅ ꯊꯥꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯀꯅꯥꯅ ꯈꯪꯖꯕꯣꯅꯣ ꯑꯩꯗꯤ ꯏꯄꯪ ꯄꯪꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯉꯥꯡꯁꯪꯒ ꯉꯥꯡꯈꯩ ꯏ ꯃꯥꯜꯂꯨꯕ ꯈꯖꯤꯡ ꯃꯥꯒꯤ ꯃꯆꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯈꯥꯕ ꯉꯛꯅ ꯄꯨꯈ꯭ꯔꯤ ꯂꯩꯃꯗ ꯌꯦꯡꯂꯛꯂꯒ ꯃꯈꯨꯠ ꯀꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯁꯤꯕꯨ ꯃꯀꯣꯛꯀ ꯈꯔ ꯈꯔ ꯆꯥꯛꯄ꯭ꯔꯣ ꯅꯪꯒ ꯆꯥꯛꯄ ꯈꯔ ꯃꯥꯟꯅꯕꯅꯤ ꯑꯗꯨꯅꯅꯤ ꯎꯅꯕ ꯌꯥꯗ꯭ꯔꯤꯗꯣ ꯍꯦꯔꯥ ꯑꯩꯒꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯃꯤ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯑꯩꯕꯨ ꯑꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯈꯥꯕꯗ ꯍꯥꯏꯐꯦꯠ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯏꯟꯅꯔꯛꯏ ꯏꯍꯦ ꯉꯥꯏꯈꯣꯅꯦ ꯑꯩꯕꯨ ꯄꯨꯡꯍꯣꯟꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯊꯅꯝꯒꯅꯨ ꯑꯩ ꯅꯣꯏ ꯁ꯭ꯋꯥꯏ ꯂꯩꯔꯩꯕꯥꯛꯁꯦ ꯃꯤꯇ꯭ꯔꯪ ꯄꯥꯏꯕ ꯉꯥꯛꯇꯅꯤꯅ ꯀꯤꯖꯩ ꯍꯥꯏꯕ ꯍꯥꯏꯅ ꯄꯨꯈ꯭ꯔꯤ ꯂꯩꯃꯗꯨ ꯊꯣꯡꯖꯥꯎ ꯑꯍꯨꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯅꯤꯁꯨꯕ ꯑꯗꯨꯗ ꯐꯠ ꯍꯥꯡꯇꯣꯔꯛꯏ ꯈꯥꯕ ꯈꯗꯥꯡ ꯊꯥꯗꯔꯝꯕꯗꯨ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯄꯥꯜꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯐꯝ ꯑꯗꯨ ꯑꯁꯪꯕ ꯐꯖꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯏ ꯑꯗꯨꯒ ꯎꯅꯥꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯕ ꯃꯈꯩ ꯂꯩꯃꯥꯏ ꯑꯗꯨ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯏ ꯎꯟꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯔꯪ ꯃꯔꯪ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯔꯛꯂꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯖꯕ ꯈꯥꯕꯗꯤ ꯃꯈꯨꯠꯀꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯎꯟꯒꯥꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅꯩ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯔꯒ ꯑꯃꯨꯛ ꯁꯥꯟꯅꯩ ꯄꯨꯔꯥ ꯑꯉꯥꯎꯕ ꯑꯃꯒꯨꯝꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯥꯎꯗꯤ ꯊꯤꯕꯖꯥꯠꯅꯤ ꯇꯟꯖꯥꯗꯨꯗ ꯈꯥꯕꯅ ꯎꯟ ꯃꯇꯨꯝ ꯑꯃ ꯄꯨꯈ꯭ꯔꯤ ꯂꯩꯃꯗ ꯊꯣꯝꯂꯛꯏ ꯑꯃꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯨꯛꯇꯣꯛꯂꯒ ꯀꯩꯅꯣ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯑꯦ ꯎꯟꯅ ꯊꯣꯝꯕꯗ ꯂꯥꯏꯔꯦꯝꯕꯤꯁꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯁꯨ ꯎꯟ ꯃꯇꯨꯝ ꯃꯆꯥꯁꯤꯅ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯥꯎꯔꯥꯡꯅꯅ ꯅꯪꯁꯦ ꯂꯣꯏꯅꯕ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯅꯣꯏ ꯃꯥꯗꯣ ꯅꯪ ꯉꯥꯡꯅꯕꯗ ꯃꯌꯥꯡꯒ ꯊꯤꯅ ꯀꯪꯉꯝꯒꯗꯕ ꯃꯥꯜꯂꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯃꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯄꯤꯔꯥ ꯊꯥꯡꯂꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯈꯟꯖꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯃꯆꯥ ꯑꯩꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯀꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯤꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯆꯥ ꯑꯩꯅꯕꯨ ꯄꯦꯟꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯩꯅ ꯍꯛꯆꯥꯡ ꯈꯖꯤꯛꯇꯪ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯗꯨꯅ ꯀꯞꯆꯕꯅꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯣꯛꯇꯨꯅ ꯏ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯋꯥꯖꯕꯅꯤ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯂꯥꯏꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯏꯃꯥꯕꯨ ꯄꯦꯜꯍꯟꯒꯅꯤ ꯎꯄꯥꯏ ꯊꯤꯕꯗ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗ ꯄꯟꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯈꯥꯕꯒꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯍꯟꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯅꯪꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗꯣꯏꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕꯅꯤ
ꯃꯁꯤꯗ ꯋꯥꯔꯧꯕ ꯁꯥꯎꯅꯕ ꯍꯧꯅꯗꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯎꯟꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯁꯦꯝꯂꯒ ꯐꯖꯕ꯭ꯔꯥ? ꯈꯥꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯅ ꯐꯖꯕ ꯍꯦꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯈꯥꯖꯤꯡ ꯑꯗꯨ ꯊꯣꯡꯅꯥꯎꯂꯣꯝꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯈꯤꯕꯗꯨ ꯎꯕꯗ ꯀꯂꯛꯄꯣꯏ ꯈꯝꯄꯟꯕꯣꯏ ꯁꯥꯎꯔꯥꯡꯅꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯃꯤꯠꯀꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯒꯝꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞ ꯆꯨꯞꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯆꯪꯉꯁꯤ ꯃꯝꯁꯤꯜꯂꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯥꯕꯅ ꯂꯩꯃ, ꯄꯨꯈ꯭ꯔꯤ ꯂꯩꯃ ꯃꯤꯡꯒꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯃꯃꯤꯡ ꯃꯊꯦꯛ ꯑꯃꯈꯛ ꯂꯧꯊꯣꯛꯂꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯂꯨꯊꯅ ꯄꯥꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗꯕ ꯏꯍꯨꯜ ꯑꯃꯈꯛ ꯈꯨꯗꯛ ꯑꯗꯨꯗ ꯐꯥꯎꯔꯛꯂꯦ꯫ ꯈꯥꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯂꯩꯃ ꯀꯧꯕꯁꯦ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯃꯉꯛ ꯑꯗꯨ ꯁꯥꯎꯗꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯒ ꯇꯞꯅ ꯅꯨꯃꯤꯗꯥꯡꯒꯤ ꯀꯔꯤ ꯆꯥꯁꯤꯒꯦ? ꯈꯥꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯀꯩꯅꯣ, ꯂꯩꯔꯝꯂꯤꯟꯁꯤꯗ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯣꯠꯁꯛꯀ ꯂꯣꯏꯅ ꯐꯪꯒꯗ꯭ꯔꯣ? ꯍꯥꯏꯗ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯄꯤꯖꯔꯒ ꯂꯣꯏꯔꯦ꯫ ꯈꯪꯒꯅꯤ ꯑꯗꯨꯗꯤ, ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯌꯨꯝꯗ ꯆꯥꯕ ꯐꯪꯂꯛꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯊꯈꯤꯕ ꯅꯪ ꯄꯤꯖꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯈꯜꯂꯒ ꯃꯥꯅ ꯆꯥꯅꯤꯡꯕꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯍꯥꯏꯊꯔꯛꯏ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯊꯧ ꯁꯥꯗꯅ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯗ ꯅꯨꯡꯊꯤꯅ ꯐꯝꯂꯝꯅꯨꯀꯣ, ꯑꯩ ꯂꯣꯏꯅ ꯁꯦꯝꯃꯛꯑꯒꯦ꯫ ꯈꯥꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯥꯖꯤꯡꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯕꯒ ꯃꯤꯆꯥꯟꯅꯈꯤꯕꯗꯨꯗ ꯀꯨꯏꯍꯧꯗꯦ ꯑꯅꯤꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯣꯛꯅꯩ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯈꯥꯖꯤꯡ, ꯅꯪꯁꯨ ꯍꯧꯒꯠꯂꯛꯑꯕ? ꯑꯗꯨꯗꯤ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯑꯗꯨꯒ ꯆꯥꯛꯂꯦꯟꯁꯨ ꯆꯥꯅꯅꯕ꯫ ꯈꯥꯖꯤꯡ ꯇꯟꯅ ꯇꯟꯅ ꯈꯥꯕꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯣꯏ ꯁꯛꯍꯦꯟꯕꯤ꯫ ꯈꯥꯕ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯈꯠꯂꯛꯂꯒ ꯈꯥꯖꯤꯡ, ꯅꯪꯅ ꯆꯍꯤ ꯍꯟꯕ꯭ꯔꯣ? ꯁꯛꯍꯦꯟꯕꯤ ꯀꯥꯏꯅ ꯃꯤꯡꯒꯧ ꯁꯦꯛꯀꯠꯇꯅ ꯀꯧꯔꯤꯗꯨꯕꯣ? ꯌꯦꯡꯕꯗꯗꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄꯕꯨ ꯌꯥꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯈꯥꯖꯤꯡ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩ ꯌꯦꯡꯂꯛꯂꯒ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨ ꯂꯩꯌꯨ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ, ꯅꯁꯛꯇꯨ ꯎꯕꯗ ꯑꯩꯒꯤ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ꯫ ꯈꯥꯕꯅ ꯊꯧ ꯁꯥꯗꯅ ꯑꯗꯨꯗꯤ ꯏꯔꯨꯗꯣ ꯑꯝꯇ ꯁꯦꯡꯅ ꯂꯨꯖꯊꯣꯛꯎꯗꯅ, ꯃꯣꯠꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯈꯥꯖꯤꯡ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯒ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯁꯨ ꯃꯈꯨꯠꯇ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯨꯔꯛꯂꯒ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ, ꯀꯩꯅꯣ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯆꯤꯛꯅꯩ ꯍꯦꯛ ꯑꯣꯏꯕ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ꯫ ꯏꯁ, ꯅꯣꯏꯒꯤ ꯂꯥꯏ ꯃꯆꯥꯁꯤꯡꯁꯨ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯧꯌꯥ ꯌꯧꯌꯥ ꯈꯠꯅꯔꯛꯂꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯌꯥꯔꯦꯍꯦ, ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯎ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯠꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯏꯄꯩ ꯄꯩꯊꯣꯛꯅꯗꯨꯅ ꯆꯥꯅꯅꯕꯗꯨ ꯂꯧ ꯂꯧꯗꯨꯅ ꯃꯌꯥꯗꯨꯗ ꯅꯝꯁꯤꯜꯂꯦ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇꯅꯤ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯈꯥꯕꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯗꯥꯡ ꯀꯟꯅ ꯊꯥꯗꯔꯤ꯫ ꯂꯩꯃ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔ ꯇꯨꯝꯂꯒ ꯂꯩꯕꯁꯤ ꯇꯜꯂꯦꯕ꯫ ꯑꯩꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯤꯟꯐꯝ ꯑꯃ ꯄꯤꯕꯤꯌꯨ, ꯁꯦꯜꯒ ꯑꯝꯇ ꯂꯧꯖꯔꯣꯏ, ꯂꯦꯝꯅ ꯁꯨꯕꯤꯒꯦꯕ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯨꯛꯇꯣꯛꯂꯒ ꯂꯥꯏꯔꯩꯄꯥꯛꯁꯤꯗꯗꯤ ꯀꯥꯏꯗꯩ ꯊꯕꯛ ꯅꯣꯃꯤ? ꯑꯁ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥ ꯑꯃ ꯑꯅꯤ ꯂꯦꯜꯂꯕꯗꯤ ꯅꯣꯏꯕꯗ ꯑꯣꯛꯄꯤ ꯁꯥꯔꯒ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕꯗꯣ ꯑꯣꯛꯄꯤ ꯍꯥꯏꯗꯅ ꯂꯛꯅꯔꯛꯑꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯛꯅꯔꯛꯑꯗꯤ ꯅꯪ ꯂꯥꯏꯔꯩꯕꯥꯛꯁꯤꯗꯒꯤ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯕ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯂꯒ ꯂꯣꯏꯔꯦꯍꯦ, ꯑꯇꯩ ꯑꯇꯩꯗꯤ ꯀꯩꯝꯇ ꯋꯥꯗ꯭ꯔꯗꯅ ꯅꯪꯒꯤ ꯐꯖꯕꯗꯣ ꯃꯥꯡꯅꯅꯤ ꯁꯤꯗꯅꯦꯕ ꯅꯪꯅ ꯋꯥꯖꯔꯤꯁꯦ꯫ ꯈꯥꯕꯁꯨ ꯃꯈꯧ ꯄꯣꯡꯅ ꯑꯧ, ꯍꯥꯏꯗꯤ ꯃꯣꯏ ꯂꯩꯁꯥꯕꯤ ꯀꯥꯡꯕꯨꯅꯅꯦ ꯗꯥ ꯈꯥꯕ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯕ, ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯫ ꯑꯩꯅ ꯑꯝꯇ ꯀꯣꯏꯕꯤꯗꯕꯗꯣ, ꯃꯣꯏꯅ ꯆꯥꯛꯆꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯌꯥꯏꯍꯦ ꯅꯪꯁꯤꯗꯤ, ꯅꯁꯛ ꯐꯖꯕꯇ ꯈꯟꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯣ ꯂꯥꯏꯕꯛ ꯊꯤꯗꯅ ꯀꯨꯆꯨ ꯃꯨꯕꯤ ꯃꯁꯛ ꯊꯤꯕꯤ ꯑꯃ ꯐꯪꯂꯕꯗꯤ ꯅꯪꯅ ꯒꯞꯁꯞ ꯇꯧꯖꯔꯤꯗꯣ ꯃꯤꯅ ꯅꯣꯛꯅꯕꯤꯕꯗ ꯑꯝꯇ ꯂꯣꯏꯅꯤꯀꯣ꯫ ꯋꯥꯖꯥꯎ ꯉꯥꯡꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯈꯥꯕ ꯊꯧ ꯁꯥꯗꯅ ꯀꯩꯅꯣ ꯁꯤꯗꯤ ꯋꯥꯖꯥꯎ ꯉꯥꯡꯕ ꯀꯧꯗꯦ, ꯑꯁꯦꯡ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯒ ꯃꯥꯒꯤ ꯊꯣꯡꯖꯥꯎ 5 ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ 3ꯁꯨꯕ
ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯥꯕꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ, ꯁꯦꯡꯅ ꯂꯩꯔꯤꯕ ꯑꯇꯤꯌꯥ, ꯑꯀꯣꯏꯕꯗꯅ ꯐꯖ ꯐꯖꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯁꯤꯡ ꯁꯥꯠꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯈꯥꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯜꯂꯒ, ꯑꯁ ꯀꯩ ꯈꯨꯐꯖꯅꯣ! ꯂꯥꯏꯔꯦꯝꯕꯤ ꯅꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯖꯥꯠꯅꯤꯗꯅ꯫ ꯉꯔꯥꯡꯅ ꯎꯟꯒꯤ ꯂꯝ, ꯉꯁꯤꯅ ꯂꯩꯔꯥꯡꯁꯤꯡꯒꯤ ꯂꯝ꯫ ꯑꯗꯣ ꯍꯥꯡꯇꯣꯛꯇꯕ ꯊꯣꯡꯖꯥꯎ ꯑꯍꯨꯝ ꯑꯁꯤꯅ ꯀꯔꯤ ꯀꯔꯤ ꯂꯝ ꯑꯣꯏꯒꯦꯕ? ꯑꯃꯅꯅꯦ ꯅꯣꯡ ꯆꯨꯕ ꯂꯝ, ꯑꯗꯨꯒ ꯃꯔꯚꯨꯃꯤꯒꯤ ꯂꯝ, ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯏꯁꯤꯡꯒꯤ ꯂꯝ꯫ ꯑꯦ ꯑꯗꯨꯗꯤ ꯆꯪꯉꯨꯁꯦ, ꯑꯇꯩꯁꯨ ꯌꯦꯡꯅꯤꯡꯉꯦꯕ꯫ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯡꯈꯣꯠꯄꯗꯤ ꯇꯧꯒꯅꯨ꯫ ꯊꯣꯡꯖꯥꯎ ꯃꯉꯥꯃꯛꯇ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯇꯤꯟ ꯃꯈꯜ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕꯅꯤ, ꯇꯨꯝꯂꯒ꯫ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯡꯈꯣꯠ ꯇꯧꯕꯁꯦ ꯃꯥ ꯁꯥꯎꯔꯛꯀꯅꯤꯕ, ꯇꯨꯝꯕ ꯊꯨꯒꯥꯏ ꯍꯥꯏꯗꯅ꯫ ꯍꯣꯏ, ꯑꯩ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯡꯉꯣꯏꯕ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯥꯕꯕꯨ ꯊꯣꯡꯖꯥꯎꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯍꯜꯂꯤ꯫ ꯅꯣꯡꯒꯤ ꯂꯝ, ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯏꯁꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯈꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯨꯔꯦꯜꯒꯤ ꯂꯨꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯨꯞꯄꯤ ꯑꯃꯨꯛ ꯁꯥꯟꯅ, ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯨꯛ ꯁꯥꯟꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯄꯥꯈꯠꯅ, ꯅꯪꯕꯨ ꯈꯤꯇꯪ ꯇꯞꯅ ꯁꯥꯟꯅꯧ ꯍꯥꯏꯕ, ꯌꯥꯝ ꯂꯥꯡꯃꯟꯈ꯭ꯔꯦꯃꯦ꯫ ꯈꯥꯕ ꯃꯗꯨꯗ ꯊꯧꯁꯥꯕ ꯅꯠꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯣꯞ ꯑꯃ ꯁꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯇꯝꯅ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯨꯛꯇꯣꯛꯂꯒ, ꯑꯁ ꯀꯩꯅꯣ, ꯌꯥꯝ ꯉꯥꯎꯁꯤꯟꯅꯩꯍꯦ, ꯂꯣꯏ ꯆꯣꯠꯂꯦ, ꯐꯖꯔꯤꯕ꯭ꯔꯥꯕꯁꯦ? ꯈꯥꯕ ꯅꯣꯛꯂꯒ ꯑꯃꯨꯛꯀꯁꯨ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯈ꯭ꯔꯤ ꯂꯩꯃꯗꯨ ꯁꯥꯎꯔꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯈꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯔꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯈꯥꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯑꯌꯥ, ꯂꯩꯃ, ꯀꯩꯗꯧꯔꯒꯦ, ꯂꯩꯃ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯃꯕꯨ ꯊꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯥꯕ ꯉꯛꯅ, ꯀꯩꯅꯣꯅꯦ, ꯃꯐꯝꯁꯤꯗꯅꯤꯗ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ, ꯌꯥ! ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯈꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ, ꯑꯁ ꯈꯪꯉꯤꯍꯦ, ꯊꯃꯣꯏꯒ ꯂꯣꯏꯅ ꯆꯣꯡꯊꯣꯛꯈ꯭ꯔꯦ, ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔꯗꯨꯅ ꯐꯤꯔꯣꯜ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ, ꯂꯩꯃ, ꯅꯪꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯀꯩꯒꯤꯅꯣ? ꯀꯩꯅꯣ, ꯌꯥꯝ ꯂꯤꯔꯕꯣ ꯅꯪꯅ ꯆꯍꯤ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯗꯨꯅ? ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯍꯤ ꯂꯣꯠꯀꯗꯕꯅꯤ꯫ ꯏꯁ, ꯌꯥꯝ ꯄꯛꯇ꯭ꯔꯕꯗꯣ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ 17 ꯁꯨꯗꯣꯏꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯅꯤꯍꯦ, ꯑꯩꯅ ꯄꯣꯛꯄ ꯌꯥꯔꯅꯤ꯫ ꯏꯁ, ꯁꯛꯇꯥ ꯊꯤ, ꯌꯥꯝ ꯑꯍꯜ ꯁꯥꯔꯛꯀꯅꯨ, ꯑꯩꯅꯕꯨ ꯍꯜꯂꯝꯒꯅꯤ ꯅꯪꯗꯤ꯫ ꯈꯥꯕ ꯅꯣꯛꯂꯒ, ꯍꯦꯔꯥ, ꯁꯛꯁꯤꯗꯕꯨ ꯐꯖꯃꯟꯕꯒꯤ ꯑꯉꯥꯡ ꯈꯔ ꯃꯥꯟꯈꯤꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏ ꯂꯤꯔꯤ ꯀꯩꯅꯣ꯫ ꯏꯃꯥꯟꯅꯕ ꯈꯣꯏꯗꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯅꯕ ꯀꯥꯏꯗꯣ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩ ꯈꯛꯇꯅꯤ ꯁꯤꯗ ꯄꯥꯈꯪ ꯁꯔꯤ ꯑꯣꯟꯗꯅ ꯂꯩꯍꯧꯔꯤꯁꯦ꯫ ꯌꯥꯝ ꯃꯥꯜꯂꯤꯉꯩꯗꯨꯗ ꯇꯣꯛꯍꯧꯔꯣ ꯏꯕꯨꯡꯉꯣ, ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯖꯅꯤꯡꯕ? ꯑꯩꯗꯤ ꯈꯗꯥꯡꯁꯦ ꯅꯣꯡꯃꯗ ꯊꯥꯗꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕ꯫ ꯑꯩꯕꯨꯗꯤ ꯆꯍꯤ 22 ꯁꯨꯗ ꯉꯥꯏꯔꯤꯗ ꯍꯟꯗꯛ ꯆꯍꯤꯁꯤꯗ꯫ ꯌꯥꯝ ꯍꯅꯨꯔꯦꯗ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯟꯅ ꯍꯠꯂꯒ, ꯅꯪꯅꯦ ꯍꯅꯨꯍꯧꯗꯅ ꯂꯩꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯅꯣꯛꯃꯤ ꯇꯥꯅꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯂꯩ ꯒꯝꯂꯥ ꯑꯃ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯊꯝꯒꯦ ꯇꯧꯕꯒ ꯃꯈꯣꯡ ꯑꯗꯨ ꯏꯁꯤꯡ ꯈꯔ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯨꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯤꯠꯂꯒ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯈꯥꯕꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯂꯩꯃꯗ ꯄꯥꯈꯠꯅ ꯌꯦꯡꯂꯒ, ꯂꯩꯃ, ꯀꯩ ꯁꯣꯛꯀꯦ? ꯐꯖꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ? ꯉꯝꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯨꯛꯇꯣꯛꯂꯒ, ꯈꯣꯡꯁꯦ ꯈꯔ ꯍꯨꯕꯥꯠꯈ꯭ꯔ ꯃꯥꯜꯂꯦ, ꯀꯩꯁꯨ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯕ ꯅꯠꯇꯦ, ꯏꯁꯤꯡ ꯇꯨꯡꯕꯗ ꯈꯪꯍꯧꯗꯗꯅ ꯇꯨꯁꯤꯟꯈꯤꯕꯅꯤ꯫ ꯈꯥꯕ ꯄꯥꯈꯠꯅ ꯃꯃꯥꯏ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ, ꯑꯇꯩ ꯃꯐꯝꯗꯗꯤ ꯁꯣꯛꯇꯕ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯣꯛꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯤꯔꯒ ꯁꯧꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯄꯨꯈ꯭ꯔꯤ ꯂꯩꯃꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ꯫ ꯈꯥꯕꯁꯨ ꯆꯤꯡꯅꯕ ꯂꯩꯇ ꯂꯩꯃꯕꯨ ꯄꯝꯕꯤꯔꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯗꯤ ꯏꯉꯛ ꯉꯛꯂꯤ꯫ ꯑꯃꯨꯛ ꯐꯥꯎꯕ ꯑꯗꯨꯝꯅ ꯇꯧꯈꯤꯗꯕꯅ ꯃꯥꯗꯤ ꯏꯀꯥꯏꯖꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯊꯥꯔꯤꯕ ꯐꯤꯇꯥ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ ꯃꯈꯣꯡꯒꯤ ꯑꯅꯥꯕꯗꯨ ꯏꯁꯤꯡ ꯑꯐꯕꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯐꯨ ꯀꯥꯝꯕꯤꯔꯛꯏ꯫
ꯈꯥꯕꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯈꯥꯕꯅ ꯇꯨꯁꯤꯟꯕꯗ ꯁꯨꯛꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯁꯥꯊꯤꯅ ꯁꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯈꯣꯡꯗ ꯈꯖꯤꯛꯇꯪ ꯍꯨꯕꯥꯠꯄꯁꯤꯕꯣ? ꯈꯥꯕ ꯁꯥꯎꯔꯥꯡꯅꯅ, ꯏ ꯊꯣꯛꯏꯁꯤꯕꯨ ꯈꯖꯤꯛꯇꯪ ꯁꯣꯛꯄ ꯀꯧꯕ꯭ꯔꯣ? ꯉꯁꯤꯗꯤꯅꯦ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯌꯥꯔꯣꯏ꯫ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯆꯥꯕ ꯊꯛꯄ ꯐꯥꯎꯕꯗꯗꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯏꯅ꯫ ꯈꯥꯕꯅ ꯄꯨꯈ꯭ꯔꯤ ꯂꯩꯃꯒꯤ ꯃꯔꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯆꯦꯠꯅ ꯄꯥꯏꯔꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯒ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤꯅꯦ ꯌꯥꯔꯔꯣꯏꯗꯕꯅꯤ꯫ ꯄꯣꯊꯥꯔꯒ ꯂꯩ꯫ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯂꯥꯏꯔꯦꯝꯕꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯏꯉꯛ ꯉꯛꯅ ꯈꯥꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯥꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯀꯩꯅꯣ ꯅꯪꯅ ꯑꯄꯪ ꯃꯥꯟꯈꯩ ꯇꯔꯥꯎ ꯇꯔꯥꯎꯕ ꯅꯨꯃꯤꯠ ꯑꯗꯣ ꯀꯨꯞꯇꯅ ꯂꯩꯗꯨꯕꯣ? ꯂꯥꯏ ꯃꯆꯥꯁꯤꯡꯁꯦ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯨꯕ ꯇꯥꯔꯤꯅꯦ꯫ ꯍꯥ? ꯀꯩꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯌꯥꯔꯦ, ꯅꯪ ꯀꯩꯝꯇ ꯌꯥꯎꯔꯛꯀꯅꯨꯀꯣ꯫ ꯈꯖꯤꯡ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅ ꯈꯠꯅꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯇꯧꯃꯤꯟꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯂꯒ ꯈꯥꯕꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯊꯥ 2 ꯃꯄꯨꯡ ꯐꯥꯔꯕꯗ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯈꯥꯕꯕꯨ ꯃꯤꯔꯝꯂꯦꯟꯗ ꯊꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯥꯖꯤꯡ ꯑꯗꯨ ꯄꯩꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯈꯥꯎ ꯃꯆꯥ ꯑꯃ ꯈꯥꯕꯗ ꯁꯤꯟꯅꯔꯛꯂꯒ, ꯁꯦ, ꯅꯪꯗꯤ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅ ꯑꯩꯅ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯕꯅꯤ꯫ ꯈꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯥꯖꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯥꯟꯕꯤꯔꯒ, ꯅꯪꯒꯤ ꯄꯣꯡꯕꯁꯤꯗꯤ ꯍꯟꯗꯦꯅꯦ ꯍꯥ? ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ꯫ ꯈꯥꯖꯤꯡ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯈꯠꯅꯍꯧꯒꯅꯤ? ꯈꯥꯕ ꯅꯣꯛꯂꯒ, ꯃꯊꯪ ꯃꯄꯣꯛꯇꯅꯦ ꯂꯥꯏ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯒꯦ, ꯑꯗꯨꯒ ꯈꯠꯅꯔꯁꯤ꯫ ꯈꯥꯖꯤꯡ ꯁꯥꯎꯔꯥꯡꯅꯅ, ꯄꯨꯈ꯭ꯔꯤ ꯂꯩꯃ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯂꯛꯂꯒ, ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯈꯥꯕ꯫ ꯈꯥꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯥꯖꯤꯡꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯈꯥꯖꯤꯡꯁꯨ ꯄꯤꯔꯥ ꯊꯥꯡꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯤꯔꯝꯂꯦꯟꯗ ꯎꯃꯪ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯥꯕꯅ, ꯑꯁ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇ ꯀꯃꯥꯏꯅ, ꯀꯗꯥꯏꯗꯒꯤ ꯊꯣꯔꯛꯂꯤꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯪꯂꯛꯄꯗ ꯑꯩꯕꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ? ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩ ꯍꯥꯏꯗꯅ ꯈꯨꯝꯗꯣꯏꯔꯣ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯣꯛꯂꯒ, ꯋꯥꯔꯤꯗꯤ ꯀꯩꯁꯨ ꯈꯨꯝꯃꯨꯅꯨ꯫ ꯂꯩꯔꯝꯂꯦꯟꯗ ꯊꯥ 2ꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯤꯔꯝꯂꯦꯟꯗꯗꯤ ꯁꯨꯞꯅꯇꯒꯤ ꯄꯨꯡ 2ꯒꯤ ꯃꯇꯝ ꯈꯛꯇꯅꯤ꯫ ꯈꯥꯕ ꯉꯛꯅ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯇ ꯑꯥꯗ ꯅꯣꯡꯉꯥꯜꯍꯧꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯍꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯏꯃꯥ ꯏꯄꯥꯒ ꯈꯠꯅꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ, ꯅꯠꯇ꯭ꯔ ꯉꯁꯤꯁꯦ? ꯄꯨꯡ 2 ꯈꯛ ꯍꯧꯖꯤꯟꯈꯤꯕꯗ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯈꯥꯕ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯂꯩꯃꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯒ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯈꯥꯕꯒ ꯀꯥꯏꯅꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯄ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗ, ꯃꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃꯅ ꯈꯥꯝꯂꯒ ꯃꯅꯤꯒꯤ ꯅꯨꯡ ꯑꯃ ꯄꯤꯔꯛꯏ꯫ ꯁꯦ, ꯃꯁꯤ ꯅꯣꯡꯃꯗ 2ꯔꯛ ꯁꯤꯖꯤꯟꯅꯧ꯫ ꯃꯗꯨꯗꯒꯤ ꯍꯦꯜꯂꯕꯗꯤ ꯐꯠꯇꯕ ꯑꯣꯏꯒꯅꯤ, ꯅꯁꯥ ꯁꯣꯟꯊꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ 2ꯔꯛꯇꯤ ꯁꯤꯖꯤꯟꯅꯧ꯫ ꯈꯥꯕ ꯍꯔꯥꯎꯅ, ꯑꯁ, ꯑꯩꯁꯦ ꯃꯤꯆꯪ ꯍꯩꯕ ꯃꯤꯅꯤ ꯀꯥꯏꯅ ꯁꯛ ꯊꯤꯅ ꯀꯥꯛ ꯌꯥꯔꯤꯅꯤ ꯁꯤ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏꯉꯛ ꯉꯛꯅ, ꯅꯪ ꯀꯞꯄꯤꯔꯣ? ꯄꯨꯈ꯭ꯔꯤ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ, ꯅꯠꯇꯦꯗ, ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯫ ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯣ꯫ ꯍꯥꯏꯅ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯕ ꯄꯨꯈ꯭ꯔꯤ ꯂꯩꯃꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯂꯒ, ꯅꯪꯁꯨ ꯅꯤꯡꯊꯤꯖꯅ ꯍꯜꯂꯣꯀꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯆꯦꯟꯆꯠ ꯇꯧꯏ꯫ ꯄꯨꯈ꯭ꯔꯤ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯁꯣꯜꯂꯛꯏ, ꯅꯪꯗꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯅ ꯇꯝꯕꯤꯔꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯑꯣꯏꯅꯤꯡꯂꯛꯂꯦ ꯈꯥꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯁꯣꯝꯗ ꯈꯥꯕꯁꯨ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯃꯣꯃꯣꯟ ꯇꯧꯔꯝꯂꯕꯁꯨ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯑꯣꯜꯂꯛꯂꯤ꯫ ꯂꯩꯃ, ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯣꯠꯂꯤꯕ ꯐꯨꯝꯂꯤꯕ
ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯈꯪꯕ ꯁꯥꯕꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯅꯤ. ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ? ꯑꯣꯏꯔꯣꯏꯗꯕ ꯊꯨꯡꯂꯔꯣꯏꯗꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯃ ꯁꯥꯒꯠꯂꯒ ꯅꯪꯅ ꯍꯦꯟꯅ ꯋꯥꯒꯅꯤ. ꯑꯗꯨꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯑꯋꯥꯕ ꯃꯩꯁꯥ ꯈꯔ ꯂꯥꯡꯂꯒ ꯇꯣꯉꯥꯟ ꯆꯠꯅꯈꯤꯕꯁꯤꯅ ꯐꯠꯇꯕ꯭ꯔꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯩ. ꯄꯨꯈ꯭ꯔꯤ ꯂꯩꯃꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯑꯃꯗꯤ ꯆꯥꯎꯕꯣꯟꯁꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯄꯥꯈꯠꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯊꯤꯕꯁꯨ ꯐꯪꯗꯦ." ꯆꯥꯎꯕꯣꯟ ꯅꯨꯡꯉꯥꯏꯇꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, "ꯏꯆꯥ ꯊꯣꯏꯕ, ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯔꯣꯏ. ꯏꯄꯥꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯕ." ꯈꯥꯕ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ, "ꯃꯆꯥꯅ ꯃꯄꯥꯗ ꯁꯥꯎꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯩ. ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯥꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯣ ꯄꯥꯡ ꯁꯨꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.